Arambai Tengolgi Fighting Commander Asem Kanan Phakibagi Thawong adubu yaningdaba phongdokladuna Uripok Sagolban amadi Nagamapal Maikai dasu masing yamlaba Arambai Tengolgi Tengoloi Mairapai Bising amadi Maikai kayadagi thomjinnarakpa miyamna Uripok lambi Sagolban amadi Nagamapal lambida uwa phaijinduna amadi tire mai thaduna khongjang changsinki Maikai ahumdagi thomjinlakpa khongjang loising adu tapna masing yamkhatlakduna irang adu kankhatlakpadagi security force na miyam adu hankhinaba haiki adubu khongjang loisingi Maikai Arambai Tengolgi Fighting Commander Asem Kanan thadoktriba phawba halloi haina changsinlakpadagi irang adu lakshinnaba hotnabada security force na tear gas cell kaya kaptuna tankhainaba hotnaki adum oinamak khongjang loising adu khongpham handana muknaki Ahing nongyay matung pung ahum aduway phawba security force na atat akham leitana tear gas cell kaya kapki thodok aduda asok apan misi minadi yaukidi hainasu paw asina makhatari